ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯅꯤ꯫ ꯃꯋꯥ ꯆꯥꯕꯤ ꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯃꯁꯤ ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯈꯧꯔꯤꯁꯦ ꯍꯦꯛ ꯃꯦꯠꯈꯥꯏꯕ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯁꯨꯞꯅꯇꯒꯤ ꯊꯥ 6ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗꯅꯤ ꯇꯝꯐꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯞꯂꯤꯕꯅꯤ ꯍꯥꯏꯕꯒ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯍꯦꯟꯅ ꯊꯣꯏꯅ ꯑꯄꯤꯛꯄ ꯃꯁꯨꯗꯨꯕꯨ ꯆꯥꯎꯈ꯭ꯔꯕ ꯈꯨꯄꯥꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯕꯤꯔꯝꯃꯤ꯫ ꯐꯔꯣꯏꯌꯦ, ꯀꯗꯥꯏꯗꯒꯤ ꯐꯔꯅꯤ? ꯃꯃꯥ ꯐꯠꯇꯕꯅꯤꯅ ꯃꯆꯥꯁꯨ ꯐꯕ ꯍꯧꯅꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯤꯗꯅ, ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯐꯨꯕ ꯇꯥꯕ꯫ ꯊꯣꯡꯒꯥꯟ ꯆꯪꯂꯛꯄꯗ ꯑꯄꯤꯛꯄ ꯃꯆꯥꯅ ꯍꯧꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯦꯝ ꯇꯝꯐꯥꯅ ꯄꯣꯔꯤꯕ ꯃꯆꯥꯕꯨ ꯂꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯅꯈꯣꯡ ꯅꯈꯨꯠ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯅꯪ ꯍꯧꯔꯔꯣꯏꯗ꯭ꯔꯣ ꯅꯆꯥꯁꯦ ꯂꯧꯕ? ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯀꯞꯄ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯕ? ꯂꯩꯃ ꯇꯤꯡꯊꯣꯛꯂꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯦꯝꯗ ꯀꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯁꯤꯕꯨ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯇꯝꯂꯣ? ꯑꯉꯥꯡꯁꯦ ꯑꯩ ꯑꯗꯨꯝ ꯂꯧꯒꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯅꯤ, ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯆꯥꯛ ꯊꯦꯡꯕ ꯌꯥꯔꯣꯏ, ꯁꯠ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯗꯨ ꯉꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯋꯥꯟꯊ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯄꯨꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯠꯈꯤꯅꯨ, ꯏꯆꯥꯗꯣ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯤꯀꯨꯞ ꯈꯔꯗꯪ ꯁꯤꯟꯅꯕꯤꯌꯨ, ꯈꯣꯝꯂꯥꯡ ꯃꯥꯌꯣꯛꯅꯖꯒꯦ꯫ ꯈꯥꯝꯖꯕꯗꯤ ꯉꯝꯖꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯌꯦꯡꯖꯍꯧꯔꯤ ꯂꯩꯃꯗꯣ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯗꯨꯅ ꯂꯧ ꯁꯨꯔꯨꯕꯒꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯀꯨ ꯏꯕꯨꯡꯉꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯌꯥꯊꯪ ꯑꯃꯨꯛ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ "ꯍꯥꯏ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤ ꯇꯧꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯁꯟꯁꯤꯡꯗꯣ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥꯏꯅꯗ꯭ꯔꯤꯕ ꯃꯈꯩ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯣꯡꯃꯇꯁꯨ ꯅꯁꯥꯅ ꯈꯪꯅ ꯅꯊꯧꯗꯣ ꯇꯧꯅꯦ ꯅꯈꯣꯏꯕꯣ." ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯉꯥꯛꯇꯅꯤ ꯃꯊꯪ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯇꯥꯎꯊꯔꯛꯂꯤꯕ ꯌꯥꯊꯪ ꯃꯌꯥꯝꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯤꯕꯤ ꯃꯄꯨꯔꯣꯏꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯩꯃꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯃ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯅꯦꯝ ꯇꯝꯐꯥꯅ ꯃꯍꯥꯛꯄꯨ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯑꯃꯒꯨꯝ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯌꯥꯁꯦ ꯉꯝꯂꯝꯂꯣꯏ꯫ ꯂꯩꯃ ꯆꯦꯟꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯕꯗꯨ ꯐꯥꯎꯕ ꯃꯅꯦꯝ ꯏꯕꯦꯝꯃ ꯇꯝꯐꯥꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯃ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ꯫
ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯊꯣꯏꯅꯨꯕꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯏꯃꯥ, ꯅꯪ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕ?" ꯂꯩꯃ ꯉꯁꯥꯏ ꯃꯈꯩ ꯀꯞꯄ ꯈꯥꯡꯂꯨꯕꯒꯤ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ "ꯃꯃꯥꯒꯤ ꯊꯣꯏꯊꯣꯏ." ꯊꯣꯏꯅꯨ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ "ꯏꯃꯥ, ꯅꯪ ꯀꯞꯄ ꯇꯣꯛꯑꯣ꯫ ꯏꯃꯥꯅ ꯀꯞꯄꯗꯣ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ꯫ ꯏꯃꯥꯒꯤ ꯊꯣꯏ, ꯏꯃꯥ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯀꯞꯀꯦ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯈꯨꯗꯣꯝꯕꯤꯒ ꯀꯔꯤꯒ ꯂꯩꯃꯒꯤ ꯂꯋꯥꯏꯗ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯊꯔꯛꯑꯦ꯫ "ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯋꯥ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯃꯨꯡ ꯑꯁꯤꯕꯨꯁꯨ ꯑꯃꯨꯛ ꯃꯨꯊꯠꯂꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯌꯥꯆꯪꯉꯛꯄꯁꯤꯗ ꯅꯃꯥ ꯅꯆꯥ ꯑꯣꯟꯁꯤꯟꯗꯅ ꯀꯞꯃꯤꯟꯅꯔꯝꯃꯁꯤꯕꯣ?" ꯊꯣꯏꯅꯨꯅ "ꯏꯕꯣꯛ, ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯄꯨꯄꯨꯒ ꯏꯕꯣꯛꯀꯅ ꯏꯃꯥꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯩꯕꯤꯔꯤꯁꯦ? ꯍꯌꯦꯡꯈꯩꯗꯤ ꯆꯩꯕꯤꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ." "ꯍꯦ, ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯉꯥꯡꯕ ꯁꯛꯄ ꯌꯥꯝ ꯍꯩꯔꯤꯕ ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯄꯤꯛꯂꯤꯕ ꯊꯣꯏꯅꯨꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯂꯩꯃꯅ "ꯌꯥꯔꯦ ꯏꯃꯥ, ꯇꯣꯛꯄꯤꯔꯣ꯫ ꯅꯃꯧꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯋꯥꯔꯛꯆꯔꯒꯦ." ꯇꯝꯐꯥꯅ "ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯆꯤꯟꯅꯣ? ꯅꯃꯧꯅ ꯂꯥꯟꯕꯅꯤ ꯀꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟꯁꯦ꯫ ꯅꯆꯥꯒꯁꯦ ꯂꯧꯖꯔꯣ, ꯑꯩꯁꯨ ꯋꯥꯏꯅꯦ ꯃꯥꯕꯨ ꯁꯦꯟꯅꯕꯁꯦ꯫ ꯅꯤꯡꯉꯥꯏꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ꯫ ꯀꯗꯥꯏ, ꯑꯩꯒꯤ ꯆꯥꯛꯇꯤ ꯊꯥꯡꯗꯣꯔꯛꯑꯣ꯫ ꯋꯥꯕꯅ ꯏꯁꯥꯁꯦ ꯇꯞ ꯍꯦꯛ ꯇꯥꯏ꯫ ꯅꯀꯨ ꯏꯕꯨꯡꯉꯣꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥ, ꯕꯥꯖꯤꯗꯤ ꯆꯥꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯆꯥꯛꯁꯨ ꯁꯣꯝꯗ ꯂꯩꯖꯔꯦ." ꯇꯝꯐꯥ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨꯗ ꯑꯣꯠꯂꯒ "ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯤ ꯃꯁꯤꯕꯣ?" ꯂꯩꯃ ꯇꯝꯐꯥꯒꯤ ꯃꯇꯧꯗꯨꯗ ꯀꯤꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯀꯥꯡꯁꯣꯏꯅꯤ." ꯇꯝꯐꯥ ꯁꯥꯎꯅ "ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯤꯡꯖꯣꯡ ꯃꯥꯡꯖꯣꯡ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯅꯪ ꯂꯣꯏꯅ ꯆꯥꯎꯔꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯃꯒꯤ ꯃꯀꯣꯛꯇ ꯏꯟꯁꯥꯡꯗꯣ ꯍꯩꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯞꯇꯥ, ꯍꯞꯇꯥ ꯑꯃꯗꯒꯤ ꯊꯥ, ꯊꯥꯗꯒꯤ ꯆꯍꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ꯫ ꯄꯣꯛꯂꯕꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯃꯨꯛ ꯁꯤꯕ꯫ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯃꯟ ꯁꯤꯡꯅꯤꯡꯗ ꯁꯤꯡꯕ ꯇꯥꯈꯤꯔꯝꯃꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ꯫ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯈꯤꯕꯅꯤ ꯃꯍꯥꯛꯁꯨ꯫ ꯃꯄꯥ ꯃꯄꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯊꯨꯞꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯋꯥꯟ ꯊꯥꯒꯤ ꯊꯥꯁꯤ ꯑꯍꯤꯡꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯈꯥꯡꯉꯦꯟꯐꯝꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨꯒꯤ ꯃꯉꯥꯜꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯅꯦꯛꯅ ꯈꯨꯏꯊꯔꯕ ꯍꯛꯆꯥꯡꯗꯨꯗ ꯐꯤ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ꯫ ꯑꯉꯧꯕ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯃꯁꯝꯗꯨꯁꯨ ꯊꯥꯗꯣꯛꯂꯦ꯫ ꯃꯈꯣꯡ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯅ ꯐꯝꯂꯒ ꯃꯈꯨꯠꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠꯇꯨꯅ ꯈꯨꯄꯥꯛ 3ꯂꯛ ꯈꯨꯗꯨꯅ ꯈꯨꯏꯔꯕ ꯆꯤꯟꯕꯥꯅ ꯇꯅꯤꯛ ꯇꯅꯤꯛ
ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯛ ꯆꯗꯨꯝ ꯑꯍꯨꯝꯗꯣ ꯃꯩꯇꯥꯜ ꯑꯁꯤꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯈꯩ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯃꯨꯕ ꯈꯥꯎ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯒ ꯃꯇꯨꯡꯂꯣꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯕ ꯂꯥꯏ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯅꯨꯕꯤꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯣꯛꯂꯝꯕ ꯆꯥꯛꯊꯥꯛꯇꯣ ꯃꯨꯟꯅꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔꯕꯤ, ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ, ꯃꯉꯩꯁꯨ ꯅꯤꯛꯂꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯝꯐꯥꯅꯤ꯫ ꯃꯄꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯂꯩꯃꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯉꯁꯤꯗꯤ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯊꯣꯏꯅꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯔꯕ ꯃꯄꯥꯕꯨ ꯊꯝꯂꯝꯗꯨꯅ ꯃꯊꯪꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ꯫ ꯌꯨꯝꯌꯥꯏ ꯀꯥꯗ ꯃꯁꯨ ꯃꯕꯦꯟ ꯃꯈꯣꯏꯍꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯁꯨ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯣꯛꯀꯤ ꯊꯣꯏꯅꯨ, ꯀꯔꯤꯒꯤꯅꯣꯅꯦ ꯏꯁꯨꯅ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯏꯁꯨꯒꯤꯗꯃꯛ ꯏꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯕꯅꯣ? ꯅꯕꯣꯛꯅ ꯏꯁꯨꯒꯤꯗꯃꯛ ꯍꯥꯞꯂꯤꯕ ꯑꯋꯣꯡ ꯑꯋꯨꯟ ꯈꯔꯁꯤꯕꯨ ꯏꯁꯨꯒꯤ ꯊꯃꯣꯏꯅ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕ꯭ꯔꯣ?" ꯊꯣꯏꯅꯨ ꯀꯞꯂꯒ, "ꯏꯕꯣꯛ, ꯅꯁꯨꯅ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯁꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ꯫ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯅꯁꯨꯒꯤ ꯂꯨꯍꯣꯡꯕꯁꯤꯃꯇꯪꯗꯤ ꯌꯥꯎꯍꯟꯕꯤꯌꯨ ꯏꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ꯫ ꯇꯝꯐꯥ ꯁꯥꯎꯅ ꯃꯈꯣꯡ ꯀꯣꯜꯂꯤꯕ ꯊꯣꯏꯅꯨꯕꯨ ꯀꯥꯎꯊꯣꯛꯂꯒ, "ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯕꯤ ꯑꯣꯛꯇꯕꯤ ꯃꯋꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ, ꯅꯪꯁꯨ ꯑꯣꯛꯇꯕꯤꯗꯨꯒꯤ ꯃꯇꯧ ꯇꯝꯂꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯇꯥꯍꯜꯂꯛꯀꯅꯨ." ꯑꯁꯨꯝꯅ ꯋꯥ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯁꯌꯣꯜ ꯅꯨꯡꯉꯥꯏꯇꯅ, "ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯏꯕꯣꯛꯅ ꯏꯃꯥ ꯄꯟꯕ ꯌꯥꯗ꯭ꯔꯤꯕꯁꯦ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯦꯅ ꯌꯨꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇ꯭ꯔꯤꯉꯩ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯧꯄꯥꯗ ꯂꯤꯕꯤꯔꯝꯃꯨ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯂꯁꯤ꯫ ꯏꯆꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯄꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯂꯒꯦ." ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯨꯝ 30ꯃꯨꯛꯇ ꯇꯥꯕ ꯆꯤꯡꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪꯗꯨꯗꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯃꯁꯨ ꯃꯕꯦꯟ 2 ꯂꯩꯔꯝꯃꯤ꯫ ꯁꯦꯒꯥꯏꯔꯕ ꯈꯥꯡꯄꯣꯛꯇꯨꯒꯤ ꯃꯅꯨꯡꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯃꯅ ꯂꯣꯛ ꯀꯟꯅ ꯈꯨꯔꯝꯃꯤ꯫ ꯇꯕꯥꯕꯤ ꯅꯥꯍꯦꯗꯨꯅ, "ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯂꯩꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦꯅꯦ? ꯏꯕꯣꯛꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗꯕꯔꯣ?" ꯂꯩꯃ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ, "ꯏꯕꯣꯛ, ꯏꯕꯣꯛ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯏꯁꯨꯕꯨ ꯀꯧꯏꯅꯦ꯫ ꯏꯕꯣꯛꯀꯤ ꯈꯧꯔꯤ ꯆꯔꯝꯁꯦ ꯐꯨꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯏ꯫
ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯔꯛꯎ꯫ ꯂꯩꯃ ꯈꯣꯡꯂꯩ ꯊꯨꯅ ꯏꯁꯤꯡꯗꯨ ꯂꯧꯔꯨꯔꯒ ꯃꯕꯣꯛꯀꯤ ꯃꯆꯤꯟꯗ ꯇꯞꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯇꯕꯥꯕꯤ ꯃꯁꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯁꯣꯜꯂꯕꯤ ꯃꯕꯣꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯀꯔꯤꯅꯣ ꯏꯕꯣꯛꯅ ꯀꯞꯂꯤꯕꯗꯤ? ꯍꯛꯆꯥꯡ ꯉꯝꯗꯕꯗꯨꯗ ꯀꯞꯂꯒꯗꯤ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯅꯤ꯫ ꯇꯣꯛꯑꯣ, ꯀꯞꯂꯅꯣꯕ." ꯈꯨꯏꯔꯕ ꯈꯨꯠꯁꯥꯅ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯗꯨꯅ ꯇꯟꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯍꯧꯔꯅꯤꯗꯀꯣ꯫ ꯏꯕꯣꯛꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯏꯁꯨꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗꯤ ꯈꯪꯅꯤꯡꯉꯤ꯫ ꯏꯁꯨꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯔꯕꯗꯤ ꯏꯕꯣꯛꯇ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ꯫ ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ, ꯏꯆꯥ ꯏꯃꯧ ꯑꯅꯤꯃꯛ ꯑꯃꯠꯇꯁꯨ ꯊꯝꯕꯤꯔꯝꯃꯨꯗꯅ ꯄꯨꯟꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕꯤꯈꯤ꯫ ꯏꯁꯨꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯍꯧꯔꯕ, ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕ ꯑꯁꯣꯟꯕꯤꯅꯕꯨ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯏꯕꯣꯛꯇꯤ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ." "ꯏꯕꯣꯛ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯏꯕꯣꯛꯀꯤ ꯁꯦꯕꯥ ꯅꯁꯨꯅ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯅꯤ꯫ ꯏꯕꯣꯛꯄꯨ ꯅꯁꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯂꯩꯃꯗꯣ ꯆꯤꯡꯌꯥꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯁꯅꯥꯍꯟꯗꯣ ꯂꯩꯃꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯂꯩꯃꯕꯨ ꯎꯅꯤꯡꯕꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯗꯅ ꯁꯅꯥꯍꯟꯅ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯄꯁꯤꯗ ꯂꯩꯃ ꯏꯀꯥꯏꯕꯅ ꯈꯖꯥꯏ ꯑꯅꯤꯗꯣ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯍꯟ ꯂꯩꯃꯒꯤ ꯃꯇꯧꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯁꯅꯥꯍꯟ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯔꯤ, "ꯅꯌꯨꯝꯗ ꯃꯤ ꯂꯥꯛꯂꯒ ꯐꯝꯃꯨꯒ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯣ ꯍꯥꯏꯔꯤꯕꯔꯣ?" ꯂꯩꯃ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯁꯦꯒꯥꯏꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ, "ꯁꯤꯗ ꯐꯝꯃꯣ, ꯃꯤ ꯂꯥꯛꯄꯗ ꯐꯝꯅꯕ ꯅꯥꯇꯩ ꯆꯥꯕ ꯐꯤꯗꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ." ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯕꯥꯕꯤꯗꯣ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯣꯛꯂꯛꯂꯒ ꯁꯅꯥꯍꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯕꯣꯛꯇꯤ ꯏꯁꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯆꯨꯝꯅ ꯀꯣꯏꯔꯛꯂꯤꯕꯔꯥ? ꯐꯝꯃꯨ ꯐꯝꯃꯨ, ꯅꯆꯟꯒ ꯋꯥꯔꯤ ꯁꯥꯎ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯕꯥꯕꯤꯁꯨ ꯁꯣꯟꯖꯤꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯇꯕꯥꯕꯤꯅ ꯂꯩꯃꯗ ꯁꯅꯥꯍꯟꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯍꯥꯏꯕꯗꯨꯃ ꯂꯩꯃꯅ ꯁꯅꯥꯍꯟ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯄꯥꯎꯊꯥꯡ ꯄꯤꯕꯗꯒꯤ ꯁꯅꯥꯍꯟꯁꯨ ꯂꯥꯛꯇꯨꯅ ꯇꯕꯥꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ꯫ ꯇꯕꯥꯕꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯎ, ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯂꯛꯎ." ꯑꯁꯨꯝꯅ ꯇꯕꯥꯕꯤꯅ ꯃꯁꯨ ꯂꯩꯃꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯅꯥꯍꯟꯒꯤ ꯃꯐꯝꯗ, "ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ ꯏꯁꯨꯁꯦ꯫ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕꯤꯅꯤ꯫ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯂꯩꯃꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯧ ꯍꯧ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯕꯥꯕꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄ ꯁꯥꯎꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯄꯥ ꯌꯥꯅꯤꯡꯗꯦ꯫ ꯃꯃꯥ ꯃꯄꯥ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯁꯦ
ꯑꯩꯒꯤ ꯁꯥꯒꯩꯁꯤꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯏꯄꯥ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯤꯁꯦ ꯊꯨꯅ ꯊꯤꯟꯗꯣꯛꯈꯣ, ꯃꯁꯛꯁꯦ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯀꯅꯨ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯁꯅꯥ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤ ꯈꯟꯗꯨꯅ ꯑꯁꯥꯎꯕꯗꯣ ꯃꯁꯥ ꯃꯊꯟꯇ ꯐꯥꯊꯖꯗꯨꯅ ꯑꯁꯨꯝ ꯅꯥꯏꯔꯦ꯫ ꯕꯥꯖꯤ, ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯕꯤꯔꯒ ꯉꯥꯛꯄꯤꯌꯨ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯍꯥꯛꯁꯦ ꯅꯆꯥꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯕꯥꯖꯤ, ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯕꯥꯖꯤꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯅꯆꯥꯅ ꯍꯥꯏꯖꯔꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯃꯤꯠ ꯈꯥꯅ ꯂꯩꯃꯥꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯈꯨꯠꯇꯤ ꯑꯩ ꯆꯥꯔꯣꯏ, ꯅꯪ ꯀꯥꯎꯒꯅꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯀꯜꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯇꯝꯐꯥꯁꯨ ꯑꯗꯨ ꯃꯉꯥꯏ, ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯇꯝꯐꯥꯁꯦ ꯁꯅꯥꯟꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯅꯠꯇꯦ, ꯁꯅꯥꯟꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯨꯡꯁꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯅꯤ꯫ ꯇꯝꯐꯥꯅ ꯅꯨꯄꯤ ꯑꯍꯜꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯃꯗꯤ ꯇꯝꯐꯥ ꯆꯍꯤ ꯀꯌꯥ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯃꯄꯥ ꯄꯨꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯁꯛ ꯃꯇꯧꯗ ꯋꯥꯠꯇꯕꯤ ꯂꯩꯁꯥ ꯃꯇꯣꯠ ꯀꯥꯖꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯅꯧꯖꯔꯤꯕꯤ ꯅꯨꯡꯁꯤꯕꯨ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯑꯃꯥꯏꯕ ꯄꯨꯔꯦꯜ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯅꯍꯥ ꯑꯍꯜ ꯑꯉꯥꯡ ꯃꯥꯕꯨ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯃꯤꯡꯇ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯑꯃꯥꯏꯕ ꯄꯨꯔꯦꯜ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯏꯄꯪ ꯄꯪꯖꯕꯤ ꯅꯨꯡꯁꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯁꯅꯥꯟꯅ ꯆꯍꯤ 3 ꯁꯨꯔꯛꯂꯕ ꯃꯇꯝꯗꯅꯤ ꯅꯣꯡꯃ ꯑꯊꯦꯡꯕ ꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯄꯨꯔꯦꯜꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯁꯪꯅꯕ ꯊꯝꯕ ꯃꯍꯥꯛꯀꯤ ꯕꯨꯠꯁꯤꯡꯗꯣ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄꯗ ꯇꯝꯐꯥꯅ "ꯄꯥꯕꯨꯡ", ꯄꯨꯔꯦꯜ ꯃꯃꯥꯏꯗ ꯃꯃꯧ ꯏꯕꯦꯝꯃ ꯇꯝꯐꯥꯅ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩꯗ ꯈꯖꯤꯛ ꯌꯦꯡꯂꯝꯗꯨꯅ ꯊꯥꯡꯖꯤꯟꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯇꯝꯐꯥꯁꯨ ꯃꯀꯨ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯇꯥꯏ꯫ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯔꯣ ꯍꯥꯏꯕꯒꯤ ꯃꯇꯧ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯀꯨꯒꯤ ꯃꯇꯨꯡ ꯇꯝꯅ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯅꯀꯨꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒ ꯃꯇꯝ ꯈꯔꯗꯪꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯈꯤꯁꯅꯨ." ꯇꯝꯐꯥ ꯄꯨꯔꯦꯜꯗ ꯁꯥꯎꯅ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯉꯥꯛꯍꯟꯖꯅꯤꯡꯉꯤ꯫ ꯄꯥꯕꯨꯡꯅ ꯅꯥꯈꯩ ꯁꯦꯡꯅ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯌꯨ꯫ ꯅꯃꯧꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ, ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ꯫ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯥꯕꯨꯡꯒꯤ ꯁꯔꯨꯛꯅꯤ." ꯑꯁꯨꯝꯅ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯛꯂꯤꯕ ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯅꯣꯛꯂꯗꯨꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯍꯥꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯅꯦ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯏꯃꯧꯅ ꯄꯥꯝꯂꯤꯕꯗꯨꯃꯛ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯣꯏꯗꯅ ꯅꯀꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ꯫ ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯄꯣꯊꯥꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫
ꯁꯣꯝꯗꯅ ꯇꯝꯐꯥ ꯆꯪꯈ꯭ꯔꯤꯕ ꯄꯨꯔꯦꯜꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯃꯈꯨꯠꯇꯨꯅ ꯂꯩꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯈꯥ ꯆꯤꯛꯂꯒ ꯋꯥꯍꯩ ꯈꯔ ꯁꯣꯏꯔꯝꯃꯤ: ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ꯫ ꯇꯝꯐꯥ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯅꯤ, ꯈꯪꯒꯅꯤ꯫ ꯑꯃꯥꯏꯕ ꯄꯨꯔꯦꯜꯁꯨ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯧ ꯇꯝꯐꯥꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯃꯥꯡꯅꯕ ꯁꯤꯜꯂꯛꯄ, ꯑꯗꯨꯒ ꯑꯄꯤꯛꯄ ꯃꯁꯨ ꯑꯃꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯝꯐꯥꯒ ꯍꯤꯡꯃꯤꯟꯅꯍꯧꯒꯅꯤ ꯈꯟꯊꯔꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯅꯥꯔꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡꯗꯨꯃ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯦꯜꯂꯝꯈꯤ꯫ ꯇꯝꯐꯥ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯄꯨꯔꯦꯜꯗꯒꯤ ꯇꯥꯗꯅ ꯃꯟꯇ꯭ꯔ, ꯂꯩꯋꯥ, ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯍꯩꯔꯤꯕꯅꯤ꯫ ꯃꯗꯨꯃꯛꯇꯅ ꯁꯥꯒꯩ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯁꯥꯒꯩ ꯑꯃꯠꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯃꯤꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯅꯔꯤꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯃꯩꯇ꯭ꯔꯝꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯅꯤꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯇꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯨꯡꯁꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯁꯅꯥꯍꯟꯕꯨ ꯄꯝꯂꯒ ꯃꯄꯨꯔꯣꯏꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯆꯥ ꯁꯅꯥꯍꯟꯕꯨ ꯂꯥꯛꯅꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯜꯂꯛꯅ ꯌꯦꯡꯂꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯇꯝꯐꯥꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯂꯣꯠꯅ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ: ꯀꯗꯥꯏ ꯀꯗꯥꯏ, ꯏꯆꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯎ, ꯑꯩ ꯑꯃꯨꯛꯇ ꯄꯝꯒꯦ꯫ ꯅꯨꯡꯁꯤꯅ: ꯏꯃꯥꯒꯤ ꯁꯅꯥ, ꯕꯥꯖꯤꯗ ꯑꯃꯨꯛꯇ ꯄꯝꯍꯜꯂꯨꯁꯦ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯆꯥꯒꯤ ꯃꯥꯏꯇꯣꯡꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ: ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯍꯟꯁꯦ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯅ ꯐꯖꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯣꯛꯂꯒ: ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ, ꯃꯄꯥ ꯂꯧꯗꯅ ꯐꯖꯔꯤꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯄꯥ ꯑꯩ ꯂꯧꯔꯕꯗꯤ ꯀꯅꯥꯅꯁꯨ ꯏꯆꯥꯁꯦ ꯌꯦꯡꯅꯤꯡꯂꯔꯣꯏ꯫ ꯃꯃꯥ ꯅꯪ ꯂꯧꯗꯅ ꯑꯁꯨꯛ ꯐꯖꯔꯤꯕꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ: ꯃꯃꯥ, ꯅꯪꯁꯦ ꯇꯁꯦꯡꯅ ꯐꯖꯩ꯫ ꯑꯩ ꯈꯛꯀꯤ ꯃꯤꯠꯅ ꯐꯖꯕ ꯅꯠꯇꯦ, ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯤꯠꯇꯁꯨ ꯅꯪꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯟꯅ ꯐꯖꯩ ꯍꯥꯏꯅꯔꯝꯒꯅꯤ꯫ ꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯣꯏꯅꯅ ꯃꯤꯁꯅꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯃꯈꯣꯏ ꯕꯥꯖꯤ, ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯈꯔꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯃꯈꯥ ꯄꯥꯡꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤꯕꯨ ꯃꯃꯥ ꯑꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯎ꯫ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤꯗꯅ, ꯃꯪꯗ ꯊꯣꯛꯄ ꯈꯨꯗꯤꯡ ꯇꯥꯏꯕꯪꯗꯁꯨ ꯊꯣꯛꯀꯅꯤꯅ ꯂꯩꯕ꯭ꯔꯣ? ꯁꯦ ꯀꯞꯀꯅꯨꯁꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯅꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯅꯨꯡꯁꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯍꯨꯔꯥꯟꯅ ꯌꯦꯡꯂꯤꯕ ꯇꯝꯐꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯈꯝꯕꯟꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯃꯊꯥꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯅꯨꯡꯁꯤ
ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯆꯦ ꯅꯅꯥꯎꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯝꯐꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯄꯨ ꯀꯟ ꯅꯨꯡꯁꯤꯒꯤ ꯃꯁꯝꯗꯣ ꯐꯨꯛꯇꯗꯤ ꯐꯨꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯍꯥꯛꯁꯨ ꯇꯝꯐꯥꯒꯤ ꯃꯁꯝꯗꯣ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯝꯃꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯈꯥꯝꯕ ꯌꯥꯗꯅ ꯃꯁꯝ ꯐꯣꯏꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯕꯥꯔꯇꯤꯟ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯌꯦꯡꯂꯛꯏ ꯇꯝꯐꯥ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯃꯁꯤ ꯂꯦꯡꯗꯅ ꯂꯦꯞꯂꯤꯕ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ ꯌꯥꯈꯨꯜ ꯇꯥꯅ ꯆꯤꯛꯈꯤꯕ ꯑꯣꯏꯕꯅ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯁꯥꯎꯅ ꯇꯝꯐꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯄꯨ ꯀꯟꯅ ꯊꯥꯔꯝꯃꯤ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯆꯥꯕꯤ ꯑꯩ ꯅꯪꯒ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯅꯪ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯇꯥꯂꯛꯇꯨꯗ ꯑꯃꯥꯏꯕ ꯄꯨꯔꯦꯜꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯂꯥꯏꯊꯧ ꯇꯧꯔꯨꯕ ꯑꯃꯒꯤ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯃꯆꯥ ꯃꯃꯧꯁꯤꯡꯒ ꯂꯥꯎꯅꯔꯤꯕꯗꯣ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ ꯄꯨꯔꯦꯜꯅ ꯍꯩ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯈꯥ ꯋꯥꯡꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯅ ꯅꯈꯣꯏꯒꯤ ꯅꯇꯧ ꯌꯦꯡꯂꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯃꯀꯨ ꯄꯨꯔꯦꯜꯅ ꯆꯩꯔꯛꯄꯗꯨꯗ ꯅꯨꯡꯁꯤꯗꯤ ꯏꯀꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯃꯀꯨꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯂꯝꯃꯤ ꯇꯝꯐꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯄꯥꯕꯨꯡꯅ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯒꯁꯨ ꯇꯥꯟꯖꯕ ꯁꯥꯔꯤ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯇꯥꯜꯂꯣ ꯑꯗꯨꯒ ꯅꯪ ꯁꯤꯃꯁꯨ ꯀꯥꯎꯒꯅꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯊꯋꯥꯏꯅ ꯈꯟꯖꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯏꯈꯨꯠꯁꯤꯃꯛꯅ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯂꯝꯒꯅꯤ ꯇꯝꯐꯥ ꯋꯥꯍꯩꯁꯤꯡ ꯆꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯍꯥꯏ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯄꯨꯔꯦꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯥꯟꯅꯔꯨꯔꯅꯨ ꯏꯄꯥ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯀꯌꯥꯗ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯈꯤꯗ꯭ꯔꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯄꯨꯔꯦꯜ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯏꯔꯨꯞ ꯀꯣꯏꯔꯨꯞ ꯃꯃꯧ ꯇꯝꯐꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯌꯥꯏ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯏꯄꯥ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔꯁꯨ ꯏꯆꯥꯗ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯀꯣꯏꯊꯣꯛꯇ꯭ꯔꯒꯁꯨ ꯅꯆꯥꯗ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯄꯨꯔꯦꯜ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯦ ꯌꯦꯠ ꯊꯥꯡꯕ ꯏꯆꯥꯒꯤ ꯄꯥꯝꯕꯣꯝꯁꯤꯗ ꯃꯤꯅ ꯂꯥꯏꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯏꯄꯥꯒꯤ ꯃꯍꯩꯅ ꯁꯦꯝꯈ꯭ꯔꯕ ꯁꯣꯏꯐꯗ꯭ꯔꯕ ꯖꯟꯇ꯭ꯔꯁꯦ ꯐꯨꯝꯕꯤꯔꯝꯂꯒꯦ ꯑꯗꯨꯒ ꯃꯃꯥꯡꯉꯩꯗꯒꯤ ꯁꯥꯒꯩ ꯑꯁꯤꯗ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯅꯍꯥꯛꯀꯤ ꯅꯗꯧꯅ ꯏꯄꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥꯁꯤꯡ ꯑꯗꯣ ꯅꯗꯧꯅ ꯊꯨꯞꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯄꯥꯅ ꯁꯤꯖꯤꯟꯅꯗꯨꯅ
ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯉꯁꯤꯁꯨ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯡꯂꯝꯆꯠꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯗ ꯑꯃꯠꯇ ꯈꯥꯛꯇꯅ ꯏꯄꯥꯅ ꯍꯩꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯄꯨꯝꯅꯃꯛ ꯈꯪ ꯍꯩꯅꯕ ꯏꯆꯥꯒꯤ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯊꯛꯇ ꯏꯄꯥꯒꯤ ꯈꯨꯠꯁꯤꯅ ꯅꯥꯟꯊꯗꯨꯅ ꯄꯤꯔꯝꯂꯒꯦꯀꯣ꯫ ꯆꯪꯁꯤꯜꯂꯣ ꯏꯄꯥꯒꯤ ꯅꯥꯛꯇ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯤꯅ ꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯗꯤ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯄꯥꯝꯖꯗꯦ꯫ ꯅꯆꯥꯅ ꯄꯥꯕꯨꯡꯕꯨ ꯊꯧꯑꯣꯏꯗꯕꯁꯨ ꯅꯠꯆꯗꯦ꯫ ꯇꯁꯦꯡꯅ ꯄꯥꯕꯨꯡꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯧꯖꯕ ꯉꯝꯖꯔꯔꯣꯏ꯫ ꯄꯨꯔꯦꯜ ꯅꯣꯛꯂꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯄꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯄꯥꯅ ꯈꯪꯖꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯂꯒꯦꯀꯣ꯫ ꯋꯥꯁꯦ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯂꯥꯛꯀꯗꯕ ꯇꯨꯡꯂꯝꯆꯠꯇ ꯅꯈꯣꯏꯅ ꯏꯄꯥꯕꯨ ꯃꯪꯐꯝꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯁꯣꯏꯗꯅ ꯉꯥꯡꯅꯤꯡꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯏꯄꯥꯅ ꯈꯪꯖꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯉꯣꯟꯗ ꯏꯄꯥꯒꯤ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯄꯨꯝꯕ ꯁꯤꯟꯅꯔꯝꯂꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯥꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯏꯅꯗꯨꯅ ꯁꯥꯟꯅꯔꯛꯄ ꯂꯌꯥꯝꯁꯦ ꯏꯄꯥꯅ ꯂꯣꯏꯁꯤꯟꯕ ꯅꯪꯗꯅ ꯊꯨꯞꯈꯤꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯁꯥꯒꯩ ꯑꯁꯦ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯛꯂꯅꯤ꯫ ꯁꯥꯒꯩ ꯑꯁꯦ ꯅꯣꯡꯃꯗꯤ ꯃꯨꯠꯈꯤꯒꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛꯇꯨꯕꯨ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯝꯃꯤꯕꯁꯤꯕꯣ? ꯐꯤꯡꯒꯠꯈꯤꯅꯨ, ꯇꯞꯊꯈꯣ꯫ ꯏꯄꯥꯅ ꯁꯥꯟꯅꯅꯤꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯅꯠꯇꯦ꯫ ꯏꯄꯥꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯃꯍꯩ ꯆꯥꯡꯌꯦꯡꯂꯛꯄ, ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯄ, ꯁꯣꯔ ꯊꯠꯇꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯛꯄ ꯀꯌꯥꯗꯨꯗꯒꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯃꯥꯡꯂꯝꯆꯠꯇꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯕꯗꯒꯤ ꯏꯄꯥꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯕꯨ ꯏꯄꯥꯅ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯇꯞꯊꯔꯛꯇꯨꯅ, ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯗꯤ ꯅꯆꯥ ꯇꯧꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯃꯟꯇ꯭ꯔ ꯂꯩꯋꯥꯁꯤꯡꯗꯨꯕꯨꯗꯤ ꯅꯆꯥꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯨꯝꯒꯤ ꯃꯄꯥꯗ ꯃꯤꯔ ꯁꯥꯔ ꯈꯪꯗ꯭ꯔꯕ ꯈꯔꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯟ ꯈꯔ ꯇꯞꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯦ꯫ ꯃꯈꯣꯜ ꯑꯗꯣ ꯇꯞꯅ ꯇꯥꯔꯝꯕꯗꯒꯤ ꯑꯁꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯅꯨꯡꯁꯤ ꯇꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯊꯣꯡꯖꯤꯟꯗꯣ ꯀꯥꯟꯁꯤꯜꯂꯛꯄꯗ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯣ ꯎꯆꯥꯟꯒꯤ ꯃꯩꯔꯤꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯩꯔꯤꯗꯨꯒꯤ ꯃꯉꯥꯜꯗ ꯎꯔꯤꯕ
ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤꯗꯨꯁꯨ ꯇꯝꯐꯥꯅꯤ ꯍꯥꯏꯕ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯇꯝꯐꯥ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯕꯗꯒꯤ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯑꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯅꯨꯡꯁꯤ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯇꯝꯐꯥꯒꯤ ꯃꯇꯧ ꯈꯪꯂꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯇꯝꯐꯥ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯈꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯪꯅ ꯌꯦꯜꯂꯛꯂꯕꯅꯤꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯄꯤꯛꯄ ꯅꯆꯥꯗꯨꯕꯨ ꯃꯇꯝ ꯈꯔ ꯅꯥꯎꯀꯣꯟꯖꯈꯤꯁꯅꯨ ꯈꯟꯗꯨꯅ ꯃꯇꯝ ꯈꯔ ꯍꯤꯡꯖꯈꯤꯁꯅꯨ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯃꯪ ꯊꯤꯖꯔꯕꯅꯤꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯁꯥ ꯁꯣꯔꯥꯔꯦ ꯁꯔꯣꯏ ꯉꯥꯔꯣꯏ ꯂꯌꯥꯝ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯀꯠꯀꯅꯤ꯫ ꯇꯝꯐꯥꯗꯣ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯕ ꯃꯪꯗꯨ ꯇꯝꯅ ꯒꯝ ꯒꯝ ꯂꯥꯛꯑꯦ꯫ ꯃꯇꯨꯡꯗꯁꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯏꯟꯅꯔꯛꯂꯤ꯫ ꯇꯝꯐꯥ ꯃꯪꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯣꯛꯂꯒ ꯃꯩꯇꯥꯜ ꯑꯁꯤꯕ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯅꯤꯔꯛꯄ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯤꯔꯒꯅꯤ꯫ ꯆꯠꯂꯣ, ꯅꯈꯣꯏ ꯃꯍꯥꯛꯇꯨꯒꯤ ꯊꯋꯥꯏꯗꯣ ꯂꯧꯖꯔꯨꯔꯣ꯫ ꯇꯝꯐꯥ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤꯗꯣ ꯃꯆꯤꯟ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯟꯇ꯭ꯔ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯪꯗꯒꯤ ꯀꯣꯊꯣꯔꯛꯄ ꯃꯩꯇꯥꯜ ꯑꯁꯤꯕꯗꯣ ꯑꯃꯨꯛ ꯊꯧꯔꯤꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯈꯟꯗꯨꯅ ꯇꯝꯐꯥ ꯊꯤꯟꯊꯗꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯇꯝꯐꯥꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯃꯁꯝ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯣ ꯃꯃꯤꯠꯇ ꯎꯔꯒ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯏꯗ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯌꯥꯑꯣꯟꯗꯨꯅ ꯂꯩ꯫ ꯃꯃꯤꯠꯇꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯏꯊꯧ ꯋꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯨꯗꯒꯤ ꯃꯀꯨꯅ ꯅꯥꯍꯦ ꯅꯥꯍꯦ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯕꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯨꯡꯁꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯝꯌꯥꯏꯗ ꯍꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯡꯁꯤ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟꯗꯣ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜꯗꯨꯗꯤ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯥꯡꯗꯨꯗ ꯃꯤ ꯑꯃꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯠꯄꯒꯤ ꯁꯃꯤꯟ ꯐꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯌꯥꯎꯗꯅ ꯀꯥꯡꯈꯟꯗꯣ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯅꯨꯡꯁꯤ ꯃꯁꯥꯗꯣ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ꯫ ꯆꯩꯔꯛꯇꯨꯗ ꯊꯥꯔꯒ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯡꯈꯜꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯗꯣꯔꯛꯄꯒꯤ
ꯁꯥꯍꯨꯝ ꯐꯪꯂꯛꯑꯦ꯫ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯎꯔꯦ ꯃꯨꯁꯨꯛ ꯃꯨꯕ 이왕 왕바 머루 kokpamana makok khaktama kangkhan manungda lissillaga mamittuna iraw lawna ngorok ngawna panglaga mangonda munna chadaw khoi yenglaga leiramlibado sakpham modu ubada nungsi kiman khibana lawbu phawba ngamjaramde makhutuna mamaido chetna khumjinjaduna akibado khanglamme asumna kina leiringe apikpa macha sananju kanna kapaklamme machana kaplakpaduda nungsi ngayakte akibado kaukthokduna machabu pamkhatuna mathada chetna konsinje pikliba macha sanando amu isisina tumthakre nungsi mamittagi mapi tapna tapna machagi maithongda nungsina nanbiduna mama macha ningaidana tumthaki sor mapi chauna honduna tamphasu mahaki lai sanapam inkhol matoldo yaurakhi khongrai tana phamtharaga thauri duda mamitto sangtrik munninglaga machinda laishon kaya murum sonduna nungsigi thawai kaukthoklammi somdasu nungsi tumlubagi masado ikhang khangda tarang amada makhongdo phamungdagi phanchong tharakhe ngasai makai kangkhal manungda leibududa karisu tawba ngamdana leramba layam phattaba mayamdo nungsina kangkhan manungdagi thorakpaduda nokhena harauna nungsigi mangaksamda chappa yaw makhutna chingba yaw makhongda yanba yaw tawduna tamphagi manakta puraklamme tampha yamna hainadaba minok ama noklaga mamangda thamliba migi saru makokto pairaga nungsigi mamaida nalamme nungsi taibang wakhal taraktuna tamphada ngakna yenglaga khonjel lingna haireklami iche aina leiribasibu kadaidano aigi khutta pharibase amukta thadokpiu karino iche na ngasi nanauda tawribasibo tampha mong hadana tapna haire inaw ngasidi nangi aroiba matam laali nangi nacha sanal amadi nangi napuroiba yaskul lakpa aigi khubak nungda chetna paisinduna thamlagani nangi matam loire nang ichebu warogun chatloko asumna nungsigi mangaksamda thauri kanggoido thujinbiki tamphana sanariba lai phattaba mayam changduna nungsibu awang thangbada horiba tairel pamidugi matakta thangattuna thaurido yansillammi nungsi machindagi wai ama fawba haijaba nangdana mamittagi mapi tana makhong pring kauduna thawai tharammi mathanggi numini purel masado inam namsinbagu phamungdagi hawgutpa ngamdana leirige yaskul lakpa phingna chansillaktuna mapabu hawdoklami pabung hawgalo namong nupi nungsido wado makha taraktingi purel phingna masado longna hawguttuna ha kari haiba imong nungsi kari tawre haibano yaskul lakpa khonjel nikna pabung mapanda thoklase asumna purena thoklakpadadi mamong nungsi asiba hakchangde tairel pambidudagi lauthaduna leiramle purel
ꯅꯤꯡꯉꯝꯗꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯀꯞꯂꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯀꯨ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯧꯒꯤ ꯊꯋꯥꯏ ꯅꯀꯨꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯅꯦ꯫ ꯄꯨꯔꯦꯜ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ, ꯑꯉꯥꯡꯁꯥ, ꯅꯈꯣꯏꯕꯨ ꯍꯛꯆꯥꯡꯁꯦ ꯂꯧꯊꯗ꯭ꯔꯤꯉꯩ ꯑꯁꯤꯕꯒꯤ ꯈꯣꯡꯌꯥ ꯃꯄꯥꯗ ꯇꯧꯊꯣꯛꯂꯒ ꯀꯔꯤ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯧꯗ꯭ꯔꯕ꯭ꯔꯥ? ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯃꯅ, ꯏꯄꯨ, ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ, ꯍꯧꯖꯤꯛ ꯇꯧꯊꯣꯛꯂꯒ ꯌꯦꯡꯕꯗꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯄꯨꯔꯦꯜꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯇꯧꯊꯣꯛꯂꯨꯔꯅꯨ, ꯀꯥꯟꯅꯔꯔꯣꯏ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯆꯥ ꯁꯅꯥꯟꯕꯨ ꯄꯝꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ, ꯇꯥꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯑꯄꯤꯛꯄ ꯅꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯅꯣ ꯅꯪꯅ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯆꯥꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯍꯧꯒꯠꯂꯣ, ꯁꯦ ꯍꯧꯒꯠꯂꯣ ꯅꯨꯡꯁꯤ꯫ ꯇꯝꯐꯥꯁꯨ ꯅꯥꯀꯟꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯁꯤꯟꯅꯔꯦ꯫ ꯏꯅꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯏꯆꯦꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯄꯤꯛꯄ ꯅꯆꯥꯁꯤꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦꯅꯦ? ꯏꯆꯥꯁꯤꯕꯨ ꯆꯥꯎꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯣꯛꯃꯤꯟꯅꯁꯤ, ꯍꯜꯂꯛꯈꯣ꯫ ꯄꯨꯔꯦꯜ ꯁꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯔꯤꯃꯨꯛ ꯉꯥꯡꯅ ꯉꯁꯥꯏꯗꯒꯤ ꯇꯝꯐꯥꯅ ꯀꯞꯁꯤꯟꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯇꯝꯐꯥꯗꯣ ꯀꯅꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯉꯛꯄꯗ ꯄꯨꯔꯦꯜꯅ ꯌꯦꯡꯂꯝꯂꯤꯕꯗꯨꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯩ꯫ ꯇꯝꯐꯥ ꯈꯧꯇꯞ ꯆꯥꯔꯝꯃꯤ꯫ ꯃꯇꯝꯅꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯥꯏꯕ ꯄꯨꯔꯦꯜꯁꯨ ꯑꯄꯤꯛꯄ ꯃꯁꯨ ꯁꯅꯥꯟꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕ ꯀꯌꯥꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯣ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯄꯨꯔꯦꯜ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯝꯐꯥ ꯄꯨꯔꯦꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯨꯔꯦꯜꯒꯤ ꯃꯃꯥꯏꯗ ꯊꯝꯂꯒ, ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯂꯕ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ꯫ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯅꯪꯒꯤ ꯅꯁꯨ ꯁꯅꯥꯟꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯒꯅꯨ꯫ ꯅꯪꯅ ꯂꯣꯏꯅꯔꯝꯕ ꯂꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯩꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯊꯝꯂꯦ꯫ ꯃꯈꯣꯏꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯒꯗꯕꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯔꯦꯜ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯂꯣꯡꯅ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯥꯎꯅ ꯂꯥꯎꯔꯛꯑꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯕꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯋꯥꯕ ꯄꯤꯈꯤꯗ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯁꯥꯞꯇꯒꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯀꯪꯗꯅ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯇꯝꯐꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯅꯥꯏꯔꯦ꯫ ꯅꯍꯥꯛꯀꯤ ꯁꯥꯞꯇꯣ ꯍꯔꯥꯎꯅ ꯑꯩꯅꯁꯨ ꯂꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯄꯨꯔꯦꯜꯁꯨ
ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗ ꯎꯈꯣꯡ ꯇꯦꯟꯗ ꯃꯀꯣꯛꯇꯣ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯟ ꯆꯨꯔꯤꯗꯨꯗ ꯑꯣꯟꯊꯔꯛꯄꯗ ꯊꯕꯥꯛꯇꯣ ꯑꯃꯨꯛ ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯀꯣꯟꯈꯠꯄ ꯅꯪꯗꯅ ꯈꯨꯗꯛꯇꯨꯗ ꯈꯞ ꯈꯞ ꯆꯣꯡꯂꯝꯂꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯁꯅꯥꯟꯁꯨ ꯂꯩꯃꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯄꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯐꯪꯖꯈꯤ꯫ ꯊꯣꯏꯅꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯁꯨ ꯃꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯅꯗꯤ ꯑꯁꯦꯡꯕ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯁꯅꯥꯟꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯎꯔꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯃ ꯊꯣꯏꯅꯨꯕꯨ ꯄꯝꯂꯒ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯂꯛꯏ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯅꯨꯄꯤ ꯃꯆꯥ, ꯀꯩꯗꯧꯔꯕꯒꯦ? ꯅꯪꯅ ꯇꯐꯤꯡ ꯇꯐꯤꯡ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯀꯗꯥꯏ? ꯏꯁꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯃꯨꯛꯇ ꯄꯝꯒꯦ꯫ ꯂꯩꯃ ꯑꯉꯥꯡꯗꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯄꯤꯔꯝꯃꯤ꯫ ꯕꯥꯖꯤ, ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯈꯣꯡ ꯃꯆꯥꯁꯤꯗ ꯉꯥ ꯌꯥꯝꯅ ꯐꯥꯅꯍꯧꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯟ ꯆꯤꯡꯂꯨꯒꯦ꯫ ꯑꯉꯥꯡꯁꯦ ꯕꯥꯖꯤꯗ ꯉꯥꯏꯍꯥꯛ ꯊꯝꯂꯝꯒꯦꯗꯅ ꯆꯪꯉꯛꯄꯅꯤ꯫ ꯍꯥ, ꯉꯥ ꯐꯥꯅꯍꯧꯏ ꯍꯥꯏꯕ? ꯆꯠꯆꯔꯨꯔꯣ ꯆꯠꯆꯔꯨꯔꯣ꯫ ꯍꯥꯏ ꯍꯥꯏ, ꯀꯨꯏꯔꯛꯀꯅꯨ꯫ ꯏꯁꯨꯁꯦ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯂꯩꯃ ꯏꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯣꯅꯦ ꯏꯃꯧꯁꯦ꯫ ꯇꯝꯐꯥ ꯁꯥꯎꯅꯤꯡꯕꯅ ꯃꯅꯥꯇꯣꯟꯗꯣ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯂꯩꯃꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯃꯥ, ꯂꯥꯎꯅꯦ ꯅꯪꯕꯣ, ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯅꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯑꯃꯨꯛ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯇꯝꯐꯥ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯣꯟꯖꯥꯎ ꯊꯥꯗꯔꯦ꯫ ꯍꯣ, ꯑꯩ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯕꯤꯗ꯭ꯔꯕꯣ? ꯅꯪꯅ ꯑꯩ ꯌꯦꯡꯁꯤꯟꯕꯁꯦ ꯂꯥꯏꯃꯁꯨ ꯌꯦꯡꯁꯤꯜꯂꯤꯗꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯗ ꯂꯣꯏꯕ ꯃꯤꯅꯥꯏ ꯑꯁꯦꯡꯕꯅꯤꯅ ꯉꯥꯏꯍꯥꯛꯇ ꯊꯨꯟꯁꯦ ꯂꯩꯇꯥꯕ ꯐꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈ꯭ꯋꯥꯡꯁꯤ ꯅꯝꯂꯒ ꯁꯣꯔ ꯉꯥꯏꯍꯥꯛ ꯍꯣꯟꯗꯣꯛꯆꯔꯤꯕ꯫ ꯑꯁꯨꯝꯅ ꯇꯝꯐꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯅꯥꯀꯟꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯃꯈꯥ ꯑꯃꯨꯛ ꯃꯔꯤ ꯃꯔꯤ ꯁꯝꯊꯔꯛꯂꯝꯃꯤ꯫ ꯅꯃꯧ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯁꯤꯅ ꯑꯉꯥꯡꯁꯦ ꯍꯅꯨꯕ ꯅꯪꯉꯣꯟꯗ ꯄꯤꯔꯝꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ? ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ꯫ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯌꯦꯡꯂꯒ ꯑꯩꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯅꯪꯕꯨ ꯅꯕꯨꯛꯇꯣ ꯈꯔꯁꯨ ꯐꯅ ꯈꯜꯂꯨꯅꯦ꯫ ꯅꯃꯧꯁꯤꯅ ꯍꯣꯔꯦꯟ ꯐꯥꯔꯛꯄ ꯉꯥꯗꯨꯗꯤ ꯅꯪꯅ ꯑꯌꯥꯝꯕ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯗꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯖꯕ ꯅꯠꯇꯦ, ꯏꯪꯖ ꯇꯞꯆꯈ꯭ꯔꯕ꯫ ꯌꯦꯡꯉꯨꯅꯦ ꯃꯃꯥ, ꯏꯁꯨꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯁꯥꯒꯩꯁꯤꯗ ꯅꯤꯉꯣꯜ ꯇꯥꯡꯉꯦ ꯈꯪꯕꯤꯕꯒꯤ ꯏꯁꯣꯔꯅ ꯏꯁꯨꯁꯦ ꯅꯨꯄꯤ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯄꯨ ꯑꯣꯏꯅ ꯏꯁꯨꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯁꯨꯒꯤ ꯃꯤꯡꯁꯦ ꯊꯣꯏꯅꯨ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯊꯣꯜꯂꯤꯕꯅꯤ꯫ ꯇꯝꯐꯥꯅ ꯍꯣ ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ꯫ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯏꯃꯨꯡꯁꯦ ꯈꯥꯕꯩ ꯈꯔꯥ ꯁꯥꯕ ꯃꯈꯩ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯜꯂꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕ ꯅꯪꯅꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ꯫ ꯁꯨꯝꯈ꯭ꯔꯦ ꯁꯨꯝꯈ꯭ꯔꯦ, ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯃꯄꯥꯗꯒꯤ ꯃꯆꯥꯗꯒꯤ
nupa khudingmak loina hek sumba ngammi haikhre asumna tamphado porok sonduna thongalomda per amuk thoke ya school lakpana kari nupi no ne masibo afaba hairasu saw hai laikaida wati warem miwa ngangba satawbugi saruk imungi thabak inkhang se khara loisilu laune leimana anisuba mirolakpa matamdane sanan ningaidana tumlinge sonthangnaba nupi amagi khonjelda sananbu khulam toina kauri imagi bungo lao kuide imani ichabu uraktaba ngasidi imagi mitsina ichabu pene yinglage imana nangbu lawba laklibani lao imagi tung ilao asi haiduna makhut pairaga chinglame sanan nang kanano ai nangbu khangdiye aigi khutse thado ai nangi natung in mangamoy sanan taibang phawna kanna laure leima sanan bu wakhal taraknaba masa nomda gauduklami thoi mapa wakhal tarabro mitomta pangthokpiu humang nasloire asi haiduna illiba fijiduna tapna humangdu teithokpirami sanaldo wakhal tarira tadrirasu khangde mamito leimada sadaukai mun yenglake mapuroibigi miyengduda leima masado hainadaba kiba phawradana hoini maini karimta haidana nakanda ontoklaga hiptaki mathangi numini sanan leimada ngarang ukhiba mangi warido tamlami handak marakse aigi mangkhaktada nattana taibangdasu aigi imani haidana nupi amana toina kawi kariguma matamdasu ai kiba phawre leimana thoin hena khanjinbiganu akiba haibase wakhandagisu thokpani hainaribaduni asumna nongmanini masu haujinki leimado masa nungaite haiduna numittumadi haugalaktre tamphana haugalakbada imung mangon waisit lamseng tawduna leirambado ubada isau hore numina waton yaurasi phawba haugatkani khangdaba mausibu karamba mauno laikai sigi mamangda namaido ikaidabro masi pumnamakse yumsida leiba ahan saba nangna nacha namongna tawba khuding loina yabadagi usittadana ithak karakliba natro yaskul lakpana yare mama khara khonglobadi ayuk anganbasida kwakna laktana khongbagi makhon kananasu taningba hongnadeko ngasi nongmadi imungi waisit lamsengbado nangnasu khara tawba yai nupi noigi amana amada lautanabagi matawdo tawranu nangsu nupini mau khaktana pumnamak tawgadabani haiba leitene imungdagi pakhatna chenthore sanahaldo baji namung nupido taro olaga lehore amaibi abok thagoido bajina amuta chatlaga kawbiru ima namung nupido phibam amma tahautre amuta changlaga yengbiyo asumna amaibi thagoisu thunglare ngaihakki matung leimado angang nupa ama phangjare haiduna amaibi thagoina pamduna puthorlaga tamphada sinnarame mamasu machasu karisu tawdre nasu nupa ngorok ngoba pupup lawa phajakraba ma unare masu nupa ama phangjare haibaduda yaskul lakpadi haraubugi ngamkhai leikidre sanansu adumangai mathamoido aduki matik penjarame adu tamphagi thamoidadi angang ado ubada khoirang khoisaunarame leitafam khangdana masado prok chak paibadu oire
ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯦ ꯃꯤꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯅꯣꯛꯂꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯦ꯫ ꯑꯉꯥꯡꯁꯤ ꯂꯥꯛꯂꯕꯅꯤꯅ ꯃꯄꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯂꯧꯕ ꯌꯥꯔꯅꯤ꯫ ꯇꯝꯐꯥ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯁꯨꯒꯤ ꯃꯃꯤꯡꯁꯤꯗꯤ ꯃꯕꯣꯛ ꯑꯩꯅ ꯁꯥꯌꯣꯜ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤꯀꯣ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯏꯁꯨꯁꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯁꯥꯌꯣꯟꯁꯨ ꯊꯥ 3 ꯐꯥꯔꯛꯂꯦ꯫ ꯂꯩꯃ ꯁꯅꯥꯟꯅ ꯂꯥꯡꯐꯩ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏ ꯃꯄꯥ, ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯕ ꯊꯕꯛꯅꯣ? ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯇꯧꯁꯤꯗ ꯏꯆꯥꯁꯤꯡꯁꯤꯒ ꯂꯩꯍꯧꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯁꯅꯥꯟ ꯑꯄꯤꯛꯄ ꯃꯆꯥ ꯁꯥꯌꯣꯟꯕꯨ ꯄꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ꯫ ꯑꯗꯨ ꯐꯔꯦ, ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯍꯨꯝ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯕꯥꯖꯤ ꯂꯩꯔꯤꯕꯁꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯝꯃꯨ꯫ ꯃꯍꯧꯁꯥꯗꯒꯤ ꯏꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯂꯕꯅꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯟꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯑꯍꯥꯟꯕ ꯊꯨꯡꯂꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯂꯩꯕꯗ ꯃꯐꯝ ꯆꯥꯒꯗꯕ ꯑꯃ ꯌꯦꯡꯂꯒ ꯈꯣꯂꯥ ꯁꯥꯔꯝꯃꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯨꯝꯊꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯃꯃꯤ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯁꯅꯥꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯇꯥꯂꯛꯇꯨꯗ ꯁꯅꯥꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯨꯒꯦ ꯈꯟꯗꯨꯅ ꯁꯅꯥꯟ ꯀꯅꯥꯁꯨ ꯍꯧꯔꯝꯗꯅ ꯈꯣꯂꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤ ꯑꯃ ꯐꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯃꯤꯟ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯁꯅꯥꯟ ꯃꯃꯤꯠꯇꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯈꯣꯂꯥꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯄꯥꯜ ꯊꯣꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯂꯦꯛꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯋꯥꯡꯕ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯈꯪꯍꯧꯗꯦ ꯃꯤꯀꯨꯞꯇꯣ ꯁꯅꯥꯜꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯕꯗꯣ ꯐꯟ ꯆꯣꯡꯁꯤꯟꯈꯤꯕ꯫ ꯁꯅꯥꯟ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥꯗꯣ ꯐꯟ ꯐꯟ ꯆꯣꯡꯉꯝꯃꯤ꯫ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯈꯔꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯆꯦꯟꯊꯣꯔꯛꯂꯒ ꯃꯊꯣꯡ ꯈꯪꯗꯅ ꯆꯣꯡꯂꯒ ꯂꯩꯔꯤꯕ ꯁꯅꯥꯟꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯁꯅꯥꯟ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯌꯥꯝꯗꯨꯕꯨ ꯀꯟꯊꯣꯛꯂꯝꯂꯒ ꯈꯣꯂꯥꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯊꯥꯒꯩ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯈꯣꯂꯥꯗꯨꯒꯤ ꯀꯥꯆꯤꯟꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯀꯩꯗꯧꯔꯕꯒꯦ ꯍꯪꯂꯕꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯅ ꯍꯦꯛꯇ ꯆꯪꯉꯨꯕ ꯃꯤ ꯈꯨꯗꯤꯡꯗ ꯑꯣꯟꯁꯤꯟ ꯊꯣꯝꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯟꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃꯇ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯣꯏꯔꯤꯕ ꯁꯅꯥꯟꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥ ꯈꯔꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯀꯤꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯁꯨ ꯃꯥꯜꯂꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯀꯅꯥꯝꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ
ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯅꯥꯟꯁꯦ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯔꯛꯎ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯊꯝꯂꯨꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯈꯔꯗꯨꯅ ꯁꯅꯥꯟꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯁꯅꯥꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯌꯥꯝꯅ ꯐꯔꯦ꯫ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄ ꯑꯉꯛꯄꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯁꯅꯥꯟꯗꯣ ꯌꯨꯝꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯀꯩꯁꯨ ꯇꯧꯗꯕ ꯃꯒꯨꯝ ꯋꯥꯈꯜ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯁꯅꯥꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯣ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯅꯥꯜꯅ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯩꯔꯕꯁꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯖꯍꯧꯈꯤꯒꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯖꯔ ꯖꯔ ꯃꯝꯁꯤꯟꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯅꯥꯟ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯂꯩꯃꯁꯨ ꯅꯛꯅ ꯇꯨꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯅꯥꯟꯒꯤ ꯅꯥꯀꯣꯡꯗ ꯇꯞꯅ "ꯁꯅꯥꯜ, ꯁꯅꯥꯜ, ꯍꯧꯒꯠꯂꯣ, ꯊꯣꯛꯂꯛꯑꯣ" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯀꯧꯔꯛꯄꯗꯒꯤ ꯁꯅꯥꯜ ꯃꯁꯥꯗꯣ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯂꯒ ꯇꯔꯪ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯄꯥꯟꯗ ꯁꯣꯠ ꯁꯣꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯈꯣꯡꯒꯥꯏ ꯇꯥꯅ ꯐꯝꯗꯨꯅ ꯂꯥꯏꯊꯧ ꯇꯧꯔꯤꯕ ꯇꯝꯐꯥꯗꯣ ꯁꯅꯥꯟ ꯊꯣꯛꯂꯛꯄ ꯎꯕꯗ ꯁꯤꯠꯇ ꯁꯤꯠꯇ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯁꯅꯥꯜꯒꯤ ꯃꯁꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏ ꯃꯅꯤꯜꯂꯣꯏ ꯇꯧꯕ ꯈꯔ ꯄꯥꯏꯊꯣꯛꯈꯤ꯫ ꯁꯅꯥꯜ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂ ꯃꯥꯜꯂꯦ꯫ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯅ ꯊꯥꯗꯣꯛꯂꯒ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯂꯤꯕ ꯇꯝꯐꯥꯗ ꯉꯛꯅ ꯃꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯇꯝꯐꯥ ꯅꯣꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯃꯇꯝ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯉꯁꯤꯗꯤ ꯏꯆꯥꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯒꯦ꯫ ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯣꯛꯆꯕꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯃꯟꯗꯣ ꯉꯁꯤꯗꯤ ꯄꯤꯔꯣ." ꯁꯅꯥꯜ ꯇꯝꯐꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ, "ꯏꯃꯥ, ꯅꯪꯅ ꯉꯁꯤ ꯅꯆꯥꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯄꯣꯛꯄꯤꯅꯤ꯫ ꯅꯆꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯔꯤꯗꯨꯕꯨ ꯍꯥꯏꯕꯤꯔꯤꯕꯅꯣ?" ꯇꯝꯐꯥ ꯁꯅꯥꯟꯕꯨ ꯏꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯥꯎꯅ ꯍꯥꯏꯔꯤ, "ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯅꯪꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯔꯝ ꯅꯍꯥꯛ ꯈꯪꯅꯤꯡꯕ꯭ꯔꯥ? ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯨꯡꯁꯤ ꯑꯃꯗꯤ ꯅꯄꯨ ꯄꯨꯔꯦꯜꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯂꯧꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯂꯧꯔꯤꯕ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯇꯝ ꯀꯨꯏꯅ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯁꯥꯟꯅꯔꯛꯄ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨꯒꯤ ꯆꯛꯊꯥꯛ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯕꯥꯖꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯄꯨ ꯄꯨꯔꯦꯜꯅ
ꯑꯩꯉꯣꯟꯗ ꯁꯥꯞ ꯄꯤꯔꯝꯈꯤꯕꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯁꯅꯥ ꯄꯤꯔꯣꯏꯅꯕ ꯃꯃꯤꯠꯇꯨꯅ ꯇꯝꯐꯥꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅꯥꯏꯔꯦ꯫ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯆꯥꯒꯤ ꯊꯋꯥꯏꯁꯦ ꯂꯧꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯧꯔꯤꯗꯣ ꯂꯧꯈꯠꯇꯨꯅ ꯃꯉꯛꯇ ꯍꯨꯛꯆꯤꯟꯈꯤ꯫ ꯁꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯇꯝꯐꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯥꯖꯗꯨꯅ ꯃꯃꯧ ꯂꯩꯃꯕꯨ ꯂꯥꯟꯅ ꯎꯔꯝꯃꯤ꯫ ꯅꯧꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯕꯤ ꯂꯩꯃꯗꯣ ꯃꯀꯨ ꯃꯅꯦꯝꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯒ ꯃꯆꯥ ꯑꯅꯤꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯒꯗ ꯉꯁꯤꯗꯤ ꯂꯩꯃ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯜ ꯊꯣꯛꯅ ꯁꯦꯟ ꯇꯥꯟꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯤꯅꯥꯅ ꯂꯩꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ? ꯅꯀꯨ ꯅꯅꯦꯝ ꯑꯅꯤꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝ ꯇꯣꯉꯥꯟ ꯄꯤꯖꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯂꯩꯃ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯐꯤꯖꯤꯗꯨꯅ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦ, ꯃꯈꯣꯏꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯃꯇꯝ ꯈꯔ ꯆꯥꯛꯈꯨꯝ ꯄꯨꯟꯗꯕꯅꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯉꯥꯛꯇꯅ ꯑꯁꯨꯝ ꯂꯣꯏꯅꯔꯒ ꯂꯥꯛꯂꯕꯅꯤꯅ ꯍꯩꯅꯔꯦꯗ꯫ ꯑꯃꯨꯛꯁꯨ ꯀꯞꯂꯒ ꯏꯆꯥ ꯑꯅꯤꯁꯦ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯝꯒꯗꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯑꯁꯥꯗꯅꯤ ꯅꯅꯥꯎꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯅ ꯆꯠꯈꯤ꯫ ꯁꯥꯌꯣꯜꯅ ꯆꯍꯤ 6 ꯁꯨꯔꯛꯄꯗ ꯇꯝꯐꯥꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯂꯩꯃꯗꯣ ꯑꯣꯛꯇꯕꯤꯅꯤ ꯅꯪꯗꯤ, ꯃꯋꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯀꯌꯥ ꯁꯤꯕꯤꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯄꯨꯔꯣꯏꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯒꯤ ꯁꯛꯊꯥꯛ ꯑꯣꯏꯅ ꯄꯤꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯣ ꯂꯥꯟꯈꯤꯗꯕꯅꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯍꯣꯝ ꯑꯃꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯏꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯁꯦꯜ ꯈꯔ ꯈꯔ ꯏꯅꯦ ꯕꯤꯅꯥꯗ ꯄꯤꯔꯛꯄꯗꯨꯅꯅꯤ ꯉꯁꯤ ꯅꯪꯅ ꯃꯤꯔꯛ ꯊꯣꯛꯅ ꯅꯍꯩ ꯇꯝꯕ ꯐꯪꯖꯔꯤꯕꯗꯣ꯫ ꯏꯆꯦꯅ ꯐꯤ ꯈꯔ ꯈꯔ ꯁꯥꯕꯁꯤꯅꯗꯤ ꯅꯪꯒꯤ ꯅꯍꯩ ꯇꯝꯍꯟꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯕꯣꯛꯅ ꯏꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯋꯥ ꯆꯥꯕꯤꯅꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯈꯤ꯫ ꯏꯆꯦ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯅꯦ ꯏꯃꯥꯕꯨ ꯑꯃꯥꯡꯁꯪꯗ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯍꯟꯈꯤꯕꯗꯣ꯫ ꯁꯥꯌꯣꯜꯅ ꯌꯥꯔꯦ ꯏꯆꯦ, ꯇꯣꯛꯄꯤꯔꯣ, ꯅꯧꯄꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯁꯥꯌꯣꯜ ꯃꯁꯥ ꯄꯨꯝꯕ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯤ ꯏꯃꯥ, ꯅꯆꯥꯅ ꯅꯣꯡꯃꯗꯤ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯅꯤ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ ꯏꯃꯥꯒꯤ ꯀꯪꯂꯤꯕ ꯆꯤꯟꯕꯥꯜ ꯅꯆꯥꯅ ꯅꯣꯡꯃꯗꯤ ꯅꯣꯛꯍꯟꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯌꯥꯗꯕꯗꯒꯤ ꯂꯩꯃ ꯌꯥꯎꯗꯅ
ꯊꯣꯏꯅꯨꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯜꯍꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯏꯃꯥꯒꯤ ꯊꯣꯏ, ꯏꯃꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯒꯦ, ꯅꯈꯣꯏ ꯄꯟꯊꯔꯒꯅꯨ, ꯅꯧꯄꯥꯒꯤ ꯊꯋꯥꯏꯕꯨ ꯀꯜꯂꯨ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯇꯨꯅ ꯅꯧꯄꯥꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯋꯥꯟꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯋꯥꯏ ꯑꯃꯃꯝ ꯂꯧꯗꯨꯅ ꯆꯥꯛꯊꯥꯛ ꯇꯝꯕꯅꯤ꯫ ꯆꯠꯂꯨ, ꯅꯈꯣꯏ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ, ꯃꯍꯥꯛ ꯅꯠꯇꯅ ꯅꯧꯄꯥꯒꯤ ꯊꯋꯥꯏ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯑꯅꯤꯗꯣ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯄꯨꯝꯕ ꯏꯄꯥꯅ ꯅꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯕꯗ ꯍꯥꯟꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯊꯕꯛꯁꯦ ꯏꯄꯥꯅ ꯄꯥꯡꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯀꯗꯧꯔꯤ꯫ ꯊꯣꯏꯅꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯃꯨꯠꯈꯤꯒꯗꯧꯔꯕ ꯁꯥꯒꯩ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯆꯥ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ, ꯅꯈꯣꯏꯒꯤ ꯅꯇꯧꯁꯦ ꯏꯄꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯎ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯊꯋꯥꯟꯒꯤ ꯊꯥꯁꯤ ꯑꯍꯤꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯂꯥꯏꯊꯧꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪꯁꯤꯡꯗꯣ ꯁꯦ ꯑꯁꯤꯗ ꯏꯄꯥꯅ ꯂꯣꯏꯅ ꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏ ꯃꯀꯥꯗꯤ ꯐꯣꯡꯂꯛꯀꯅꯨ, ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯕ ꯊꯧꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ꯫ ꯇꯝꯐꯥ ꯃꯃꯤꯠꯇꯣ ꯀꯣꯏꯔꯨꯝ ꯀꯣꯏꯔꯨꯝ ꯁꯌꯣꯟꯗ ꯂꯣꯟꯅ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨꯁꯤꯒꯤ ꯊꯋꯥꯏꯁꯤꯕꯨ ꯑꯩꯅ ꯂꯧꯒꯗ꯭ꯔꯅꯦ? ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯦ꯫ ꯑꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯁꯥ ꯄꯣꯛꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯦ? ꯁꯌꯣꯟꯅ, ꯏꯕꯣ, ꯀꯩꯗꯧꯔꯒꯦ ꯅꯁꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ? ꯈꯨꯏꯔꯕ ꯆꯤꯝꯕꯥꯜꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯞ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡꯇ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯉꯤꯅꯦ ꯏꯁꯨꯅ ꯏꯕꯣꯛꯀꯤ ꯇꯝꯄꯥꯛꯁꯤꯗ ꯆꯦꯟ ꯆꯣꯡꯂꯒ ꯍꯔꯥꯎꯅ ꯁꯥꯟꯅꯈꯤꯕꯗꯣ꯫ ꯉꯁꯤꯗꯤ ꯏꯁꯨꯁꯦ ꯆꯥꯎꯔꯦ, ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯏꯕꯣꯛꯅ ꯌꯦꯡꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈꯤ꯫ ꯁꯌꯣꯟ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯍꯦꯛ ꯎꯏꯊꯔꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯈꯥꯡꯉꯦꯟꯐꯝ ꯃꯄꯥꯗ ꯁꯤꯡ ꯈꯥꯏꯕꯒꯤ ꯃꯈꯣꯟ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯌꯣꯟ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯗ ꯐꯝꯂꯒ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗꯁꯨ ꯃꯥꯡꯒꯣꯟ ꯀꯥ ꯑꯣꯏꯕꯅ ꯃꯈꯣꯟꯗꯣ ꯍꯧꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯒꯤꯠ ꯒꯤꯠ ꯅꯝꯂꯛꯈꯤ꯫ ꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯌꯥ ꯇꯨꯡ ꯇꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯟꯅ ꯅꯤꯜꯂꯝꯃꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯐꯛꯂꯥꯡꯗ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯜꯂꯛꯄ ꯀꯌా ꯑꯃꯁꯨ ꯇꯧꯔꯤ꯫ ꯁꯪꯒꯣꯟꯗꯒꯤ ꯁꯟ ꯏꯔꯣꯏꯅ ꯃꯣ ꯈꯣꯡꯕꯒꯤ ꯃꯈꯣꯟ, ꯍꯨꯏꯁꯤꯡꯅ ꯁꯤꯠꯇ ꯁꯤꯠꯇ ꯈꯣꯡꯂꯒ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯝꯃꯤ꯫ ꯁꯌꯣꯟ ꯀꯤꯃꯟꯈꯤꯕꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯅꯥ ꯑꯅꯤꯗꯣ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯌꯣꯟꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯣ
ꯈꯨꯌꯥꯔꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯁꯣꯠ ꯁꯣꯠ ꯆꯤꯡꯊꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕꯗꯨꯗ ꯁꯥꯌꯣꯟ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯀꯥꯡꯊꯣꯟꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯥꯡꯈꯪ ꯃꯈꯥꯗꯒꯤ ꯈꯨꯠ ꯑꯃꯅ ꯑꯃꯨꯛ ꯁꯥꯌꯣꯟꯒꯤ ꯃꯈꯣꯡꯗꯣ ꯇꯥꯞ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯌꯣꯟ ꯈꯪꯄ꯭ꯔꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯁꯨꯅ ꯂꯥꯎꯈꯤꯕꯗꯣ ꯇꯥꯔꯗꯨꯅ ꯇꯝꯐꯥ ꯃꯥꯒꯤ ꯆꯩꯁꯨꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯀꯣꯛ ꯀꯣꯛ ꯁꯨꯗꯨꯅ ꯁꯥꯌꯣꯟꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, "ꯏꯁ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯝꯗ꯭ꯔꯦꯗꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯆꯪꯂꯛꯇꯨꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯃꯨꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯡꯗꯨꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯇꯧꯈꯤꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯅꯤꯜꯂꯝꯕ ꯂꯥꯡꯂꯝꯕ ꯃꯌꯥꯝꯗꯣ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯇꯝꯐꯥ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯉꯁꯤꯗꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯛꯈꯤ꯫ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯍꯌꯦꯡꯅꯤꯀꯣ ꯊꯋꯥꯟꯒꯤ ꯊꯥꯁꯤ"꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ ꯂꯩꯃ, ꯊꯣꯏꯅꯨ, ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯇꯝꯐꯥꯒꯤ ꯊꯣꯡꯒꯥꯟꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯂꯩꯃꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯊꯧ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗ ꯇꯧꯔꯒꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯌꯨ"꯫ ꯆꯥꯎꯔꯦꯜꯅ, "ꯃꯌꯦꯛꯀꯤ ꯑꯣꯏꯅꯗꯤ ꯊꯧ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯏꯪꯈꯣꯜꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯀꯣꯟꯊꯣꯡꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯆꯨꯊꯦꯛꯁꯤꯗ ꯑꯣꯏꯅ ꯇꯧꯕꯅ ꯐꯔꯅꯤ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯥꯎꯗꯨ ꯍꯥꯏꯗꯣꯛꯂꯒ ꯃꯍꯥꯛꯅ ꯂꯥꯏꯊꯧ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯒ ꯃꯃꯤꯠ ꯖꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯅ ꯆꯥꯈꯠꯂꯛꯂꯒ ꯄꯨꯖꯥꯒꯤ ꯃꯩꯅꯨꯡꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯔꯒ ꯂꯪꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯇꯝꯐꯥ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯊꯧ ꯇꯧꯔꯤꯕ ꯆꯥꯎꯔꯦꯜꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯆꯥꯎꯔꯦꯜ ꯇꯝꯐꯥ ꯎꯕꯗ ꯅꯣꯛꯂꯒ, "ꯉꯁꯤꯗꯤ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯁꯤ ꯇꯧꯔꯝꯂꯤꯕ"꯫ ꯇꯝꯐꯥ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯆꯥꯎꯔꯦꯜ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯊꯨꯡꯂꯕꯗꯣ ꯃꯤꯠꯀꯨꯞꯁꯤ ꯐꯥꯎꯕ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯊꯋꯥꯟꯒꯤ ꯊꯥꯁꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯉꯁꯤꯗꯤ ꯀꯅꯥꯝꯇꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯔꯣꯏ, ꯋꯥꯁꯛꯈ꯭ꯔꯦ"꯫ ꯄꯤꯔꯣꯏꯅꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯂꯩꯃꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯧꯔꯛꯏ, "ꯏꯃꯧ ꯏꯕꯦꯝꯃ, ꯂꯩꯃ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯏꯁꯨ ꯁꯥꯌꯣꯟꯁꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ꯫ ꯏꯅꯦꯝꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯗ ꯅꯋꯥ ꯆꯥꯕꯤ ꯍꯥꯏꯔꯔꯣꯏꯀꯣ"꯫ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯥꯌꯣꯜꯁꯨ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯅꯤ ꯇꯝꯐꯥꯅ, "ꯏꯕꯣꯛꯀꯤ ꯁꯥꯌꯣꯟ, ꯂꯥꯎ, ꯏꯕꯣꯛꯀꯤ ꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯎ꯫ ꯏꯁꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯕꯣꯛꯅ ꯅꯨꯡꯁꯤꯅ ꯀꯣꯟꯒꯦ ꯂꯥꯎꯑꯣ꯫ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯈꯤꯕꯅ ꯏꯕꯣꯛ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ꯫
ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯇꯝꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯄ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯒꯤ ꯊꯋꯥꯏꯁꯨ ꯁꯩꯑꯣꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯎꯁꯤꯟ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡꯁꯨ ꯉꯁꯤꯗꯤ ꯃꯆꯥ ꯑꯅꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯖꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯄ ꯐꯪꯖꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯋꯥꯔꯤꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯅꯧꯕ ꯆꯍꯤ ꯏꯪ 2025ꯅ ꯂꯥꯛꯄꯗ ꯃꯌꯥꯝꯕꯨ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯅꯥꯗ ꯌꯦꯛꯇꯕ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫